ꯃꯌꯥꯝ ꯅꯣꯠꯁꯃꯨꯛ ꯌꯥꯝꯕ ꯂꯥꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯤ ꯄꯥꯝꯕꯤ ꯇꯥꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯃꯥ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯔꯦꯀꯣ ꯑꯃ ꯉꯧꯔꯦ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯦꯟꯗꯦꯝ ꯃꯔꯨꯒ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯥꯏꯔꯣꯡ ꯈꯔ ꯍꯥꯞꯄꯦ ꯏꯃꯥꯗꯨꯗꯤ ꯆꯥꯔꯦ ngasi nusa thoktre su phaw ngasi su 11:30 ꯇꯥꯔꯣ ꯇꯧꯔꯝꯃꯅꯤ ꯇꯧꯔꯝꯃꯅꯤ ꯊꯣꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯅ ꯑꯔꯣꯏꯕꯗꯤ ꯑꯣꯏꯔꯦ ꯑꯗꯨꯏꯁꯨ 11:30 ꯇꯥꯔꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯏꯃꯧ ꯅꯨꯄꯤꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯟꯇ ꯆꯥꯕꯗꯁꯨ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯉꯁꯤꯗꯩ ꯂꯦꯞꯆꯔꯅꯤ ꯃꯣꯏ ꯆꯠꯈ꯭ꯔꯅꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯃꯁꯥꯒꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯂꯩꯕ ꯀꯥꯟꯗ ꯃꯤ ꯆꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯅꯤ ꯈꯨꯅꯤꯡꯉꯒ ꯊꯤꯜꯂꯤꯅ ꯑꯗꯣ ꯅꯛꯁꯟꯕꯩꯅꯦ ꯊꯤꯟꯕꯗꯤ ꯅꯠꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯝꯕ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯅꯛꯁꯟꯕ ꯃꯥꯟꯕꯗ ꯊꯤꯟꯕ ꯌꯥꯝ ꯏꯃꯧ ꯅꯨꯄꯤꯅ ꯀꯔꯤ ꯑꯩꯉꯣꯟ ꯊꯤꯜꯂꯛꯇꯣꯏꯅꯣ ꯊꯤꯟꯕ ꯅꯠꯇꯦ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯍꯣꯏ ꯉꯁꯤꯗꯤ ꯏꯃꯥ ꯎ ꯃꯣꯔꯣꯛ ꯑꯃ ꯂꯣꯏꯁꯤꯟꯕ ꯁꯤꯡꯖꯨꯁꯦ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯎꯇ꯭ꯔꯣ ꯅꯨꯡꯁꯤꯃ ꯍꯥꯎꯋꯦ ꯉꯥꯔꯧꯒꯤ ꯃꯔꯨꯁꯤꯗꯤꯅꯦ ꯑꯆꯧꯕ ꯑꯣꯏꯔꯁꯨꯅꯦ ꯃꯔꯛꯀꯤ ꯑꯩꯈꯣꯏ ꯌꯥꯎꯔꯝꯕꯗꯤ ꯑꯩꯕꯨ ꯀꯤꯌꯦꯅ ꯑꯉꯥꯡꯅ ꯄꯤꯖꯕꯗꯤ ꯌꯥꯝ ꯋꯥꯅ ꯈꯟꯗꯣꯛꯑ ꯄꯤꯖꯗ꯭ꯔꯗꯤ ꯌꯥꯗꯦ ꯃꯅꯤ ꯃꯃꯣꯛ ꯁꯤꯖꯟ 2 ꯉꯁꯤ ꯆꯥꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯂꯦꯞꯆꯈꯤꯅꯤꯀꯣ ꯑꯥ ꯌꯧꯔꯀꯥꯟꯗ ꯁꯦꯇꯜ ꯇꯧꯈꯤꯅꯦꯕ ꯐꯖꯅ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯇ꯭ꯔꯣ ꯏꯃꯥ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦꯗ ꯑꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅꯤ ꯉꯁꯤ ꯆꯥꯃꯤꯟꯅꯕꯁꯤꯅ ꯉꯁꯤꯗꯩꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯥꯗ ꯅꯪ ꯅꯊꯟ ꯆꯥꯗꯧ ꯉꯥꯏ ꯍꯥꯏꯗꯤ ꯄꯨꯗ꯭ꯔꯦ ꯏꯃꯥ ꯂꯩꯍꯧꯗꯣꯔꯦ ꯕꯦꯡꯒꯂꯣꯔ ꯄꯨꯕꯤꯌꯣꯅ ꯑꯗꯨ ꯄꯨꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯠꯄ ꯑꯗꯨꯝ ꯄꯨꯏ ꯍꯟꯗꯛꯀꯤꯗꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏ ꯉꯥꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯉꯥ ꯆꯥꯕꯩꯅꯦ ꯀꯠ ꯇꯧꯔꯣ ꯀꯠ ꯇꯧꯔꯨꯔ ꯑꯗꯨꯝ ꯆꯥꯎ ꯏꯃꯥ ꯏꯃꯥꯅ ꯀꯠ ꯇꯧꯈ꯭ꯔꯣꯅ ꯍꯥꯏꯔ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯕ ꯑꯩꯅ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯍꯦꯛꯇ ꯇꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯎꯔꯝꯕ ꯑꯩꯁꯦ ꯑꯌꯤꯡꯕ ꯇꯧꯕꯗꯨꯅꯅꯦ ꯏꯪꯓꯜꯂꯛꯄ ꯍꯦꯛꯇ ꯍꯦꯜꯂꯛꯑꯦꯕ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯩꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯊꯛꯇ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯂꯩꯆꯤꯟ ꯊꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯃꯥ ꯆꯥ ꯍꯥꯞꯄꯛꯁꯤꯔꯥ ꯍꯥꯞꯀꯗꯧꯉꯥꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ